ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯒꯤ ꯑꯇꯦꯟꯕ ꯁꯔꯃꯣꯟ ꯑꯁꯤꯒꯤ ꯇꯥꯏꯇꯜꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯅꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯁꯤ꯫ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ, ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯌꯦꯡꯅꯕ ꯅꯨꯡꯁꯤꯕ ꯇꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯇꯝꯒꯗꯧꯔꯤ꯫ ꯃꯁꯤꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯄꯤꯅꯕꯤꯗꯨꯅ ꯈꯪꯍꯟꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ, ꯑꯥꯃꯦꯟ꯫ ꯃꯦꯊ꯭ꯌꯨ 5:39ꯗ ꯑꯁꯨꯝꯅ ꯍꯥꯏ, ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯅꯈꯣꯏꯗ ꯐꯠꯇꯕ ꯇꯧꯔꯛꯄ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯈꯥꯝꯂꯨꯒꯅꯨ, ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯌꯦꯠ ꯊꯪꯕ ꯈꯖꯥꯏꯗ ꯀꯅꯥꯒꯨꯝꯕꯅ ꯈꯨꯄꯥꯛꯅ ꯊꯥꯔꯕꯗꯤ ꯑꯇꯣꯞꯄ ꯑꯃꯗꯨꯁꯨ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯨ꯫ 43ꯗ ꯑꯁꯨꯝꯅ ꯃꯃꯥꯡꯗ ꯍꯥꯏꯕ ꯇꯥꯔꯦ, ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯕꯨ ꯅꯨꯡꯁꯤꯌꯨ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯌꯦꯡꯅꯕꯕꯨ ꯇꯨꯀꯠꯆꯧ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯅꯈꯣꯏꯒꯤ ꯌꯦꯡꯅꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯌꯨ, ꯅꯈꯣꯏꯕꯨ ꯁꯤꯔꯥꯞ ꯇꯧꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯕꯣꯔ ꯄꯤꯌꯨ, ꯅꯈꯣꯏꯕꯨ ꯇꯨꯀꯠꯆꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯐꯕ ꯇꯧꯕꯤꯌꯨ, ꯅꯈꯣꯏꯕꯨ ꯊꯤꯅ ꯁꯤꯟꯅꯕ, ꯅꯈꯣꯏꯒꯤ ꯃꯤꯡꯆꯠ ꯊꯤꯅꯤꯡꯉꯥꯏ ꯇꯧꯕꯁꯤꯡ, ꯅꯈꯣꯏꯕꯨ ꯑꯣꯠꯅꯩꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯌꯨ꯫ 45ꯗ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯅꯈꯣꯏꯅ ꯁꯔꯒꯗ ꯂꯩꯕ ꯏꯄꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯣꯏꯔꯛꯄ ꯌꯥꯅꯕꯒꯤꯗꯃꯛ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯐꯕ ꯑꯃꯁꯨꯡ ꯐꯠꯇꯕꯁꯤꯡꯗ ꯅꯨꯡꯁꯥ ꯁꯥꯍꯜꯂꯤ, ꯙꯔꯃ ꯆꯦꯟꯕ ꯑꯃꯁꯨꯡ ꯙꯔꯃ ꯆꯦꯟꯗꯕꯁꯤꯡꯗ ꯃꯍꯥꯛꯅ ꯅꯣꯡ ꯄꯤ ꯍꯥꯏ꯫ ꯃꯁꯤꯗ ꯄꯜꯂꯤꯕꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯗ ꯄ꯭ꯔꯚꯨꯒꯤ ꯃꯇꯨꯡ ꯏꯟꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯂꯩꯒꯗꯕ ꯒꯨꯟ ꯈꯔ ꯄꯤꯔꯤ꯫ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯔꯤꯂꯤꯖꯟ ꯈꯨꯗꯤꯡꯃꯛꯅ, ꯇꯥꯏꯕꯪꯄꯥꯟꯗ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ, ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯗꯤ ꯑꯩꯅ ꯃꯈꯣꯏꯗ ꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯂꯃꯟ ꯈꯨꯝꯕ, ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯇꯧꯔꯗꯤ ꯐꯠꯇꯕ ꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯔꯤꯂꯤꯖꯟ ꯈꯨꯗꯤꯡꯃꯛꯅ ꯌꯥꯕꯤꯕ ꯑꯃꯁꯨꯡ ꯇꯥꯛꯄꯤꯕ ꯑꯆꯨꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯥꯅꯤꯇꯤꯒꯤ ꯍꯥꯏꯗꯤ ꯈ꯭ꯔꯤꯁꯇꯥꯟ ꯙꯔꯃꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯄꯥꯎꯇꯥꯛꯇꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯙꯔꯃꯁꯤꯡꯗꯒꯤ ꯌꯥꯝꯅ ꯇꯣꯉꯥꯜꯂꯤ꯫ ꯃꯥꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗ ꯀꯅꯥꯒꯨꯝꯕꯅ ꯈꯨꯄꯥꯛꯅ ꯌꯦꯠ ꯊꯪꯕ ꯈꯖꯥꯏꯗ ꯃꯤꯅ ꯈꯨꯄꯥꯛ ꯊꯥꯔꯕꯗꯤ ꯑꯣꯏ ꯊꯪꯕ ꯑꯗꯨꯁꯨ ꯑꯣꯟꯁꯤꯜꯂꯨ ꯍꯥꯏꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯃꯛ ꯑꯩꯈꯣꯏꯅ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ, ꯐꯥꯗꯔ ꯑꯣꯐ ꯅꯦꯁꯟꯅ ꯃꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯨꯛ ꯂꯧꯈꯤꯕꯅꯤ꯫ ꯅꯟ ꯚꯥꯏꯑꯣꯂꯦꯟꯁ ꯍꯥꯏꯕꯁꯤꯁꯨ ꯃꯁꯤꯗꯒꯤ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯒ 44ꯗ ꯍꯥꯏ, ꯑꯩꯈꯣꯏꯅ ꯌꯦꯡꯅꯕꯁꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯈ꯭ꯔꯤꯁꯇꯥꯟ ꯑꯃꯗ ꯂꯩꯒꯗꯕ ꯒꯨꯟꯅꯤ꯫ ꯃꯁꯤꯅꯤ ꯑꯩꯈꯣꯏꯕꯨ ꯑꯣꯠꯅꯩꯕꯁꯤꯡ, ꯑꯩꯈꯣꯏꯕꯨ ꯇꯨꯀꯠꯆꯕꯁꯤꯡ, ꯑꯩꯈꯣꯏꯕꯨ ꯐꯨꯕ ꯃꯤꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯠ ꯊꯤꯅꯤꯡꯉꯥꯏ ꯇꯧꯕꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯃꯥꯡꯅꯤꯡꯉꯥꯏ ꯇꯧꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯕ, ꯃꯈꯣꯏꯕꯨ ꯕꯣꯔ ꯄꯤꯕꯤꯕ, ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯗ ꯑꯐꯕ, ꯃꯤꯅ ꯑꯩꯈꯣꯏꯗ ꯐꯠꯇꯕ ꯇꯧꯔꯁꯨ ꯑꯩꯈꯣꯏꯅ ꯑꯐꯕ ꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯣ ꯀꯔꯤꯒꯤꯗꯃꯛ ꯃꯁꯤ ꯍꯟꯒꯗꯧꯔꯤꯕꯅꯣ, ꯌꯦꯡꯅꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯑꯣꯏꯅꯤꯡꯉꯥꯏꯒꯤꯗꯃꯛꯅꯤ꯫ ꯑꯩꯈꯣꯏ ꯁꯔꯒꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯁꯣꯔꯒꯤ ꯃꯇꯨꯡ ꯏꯟꯕ, ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯨꯡ ꯏꯟꯕ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯒꯨꯟ ꯑꯁꯦ, ꯌꯦꯡꯅꯕ ꯅꯨꯡꯁꯤꯕ, ꯑꯩꯈꯣꯏꯕꯨ ꯊꯤꯅ ꯑꯣꯠꯅꯩꯕꯁꯤꯡ, ꯑꯩꯈꯣꯏꯕꯨ ꯃꯥꯡ ꯇꯥꯛꯅꯤꯡꯉꯥꯏ ꯇꯧꯕ ꯃꯤꯁꯤꯡ ꯑꯁꯦ ꯃꯁꯤꯕꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯑꯐꯕ ꯇꯧꯕꯤꯕ, ꯃꯈꯣꯏꯒꯤꯗꯃꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯕ ꯍꯥꯏꯕ ꯒꯨꯟ ꯑꯁꯤ ꯌꯥꯎꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔꯒꯤ ꯑꯩꯈꯣꯏ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯣꯏꯔꯛꯄ ꯉꯝꯃꯣꯏ꯫ ꯃꯁꯤꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯁꯤꯗ ꯄ꯭ꯔꯣꯚꯔꯕ 20:22ꯗ ꯍꯥꯏ, ꯁꯦ ꯅꯣꯠ ꯗꯥꯎ, ꯅꯪꯅ ꯑꯁꯨꯝꯅ ꯍꯥꯏꯒꯅꯨ, ꯑꯥꯏ ꯋꯤꯜ ꯔꯤꯀꯝꯄꯦꯟꯁ ꯏꯚꯤꯜ, ꯃꯤꯅ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯇꯧꯔꯛꯄꯒꯤꯗꯃꯛ ꯑꯩꯅ ꯐꯠꯇꯕ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯏꯁꯣꯔꯗ ꯉꯥꯏꯌꯨ, ꯃꯍꯥꯛꯅ ꯅꯪꯕꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯃꯤꯅ ꯑꯩꯈꯣꯏꯗ ꯐꯠꯇꯕ ꯇꯧꯔꯁꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯉꯥꯏꯕ ꯇꯥꯏ, ꯃꯇꯝ ꯏꯁꯣꯔꯗ ꯅꯤꯖꯕ ꯇꯥꯏ, ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯒꯅꯤ꯫ ꯔꯣꯃꯥꯟꯁ 12:12ꯗꯒꯤ ꯑꯩꯈꯣꯏ ꯌꯦꯡꯁꯤ 14ꯗ ꯍꯥꯏ, ꯅꯈꯣꯏꯕꯨ ꯑꯣꯠꯅꯩꯕ ꯃꯤꯁꯤꯡ ꯑꯗꯨ ꯕꯣꯔ ꯄꯤꯌꯨ, ꯁꯤꯔꯥꯞ ꯄꯤꯒꯅꯨ ꯍꯥꯏ꯫ 17ꯗ ꯐꯠꯇꯕꯒꯤꯗꯃꯛ ꯐꯠꯇꯕꯅ ꯍꯟꯒꯅꯨ, ꯃꯤꯅ ꯑꯩꯈꯣꯏꯗ ꯐꯠꯇꯕ ꯇꯧꯔꯗꯤ ꯐꯠꯇꯕꯅ ꯍꯟꯒꯅꯨ ꯍꯥꯏꯕꯅꯤ꯫ ꯄ꯭ꯔꯣꯚꯥꯏꯠ ꯊꯤꯡꯁ ꯑꯣꯅꯦꯁ ꯏꯟ ꯗ ꯁꯥꯏꯠ ꯑꯣꯐ ꯑꯣꯜ ꯃꯦꯟ, ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯥꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕꯗꯨ ꯄꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯍꯥꯏꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ, ꯂꯨꯗꯕ ꯂꯝꯆꯠ, ꯑꯐ ꯁꯥꯖꯅꯤꯡꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯗꯦ꯫ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯤꯅ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯇꯧꯔꯁꯨ ꯑꯩꯅ ꯑꯐꯕꯅ ꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯅꯤ꯫ 18ꯗ ꯌꯥꯔꯤꯕ ꯃꯈꯩ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯌꯨ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ, ꯑꯩꯈꯣꯏꯒꯤ ꯃꯥꯡ ꯇꯥꯛꯅꯤꯡꯉꯥꯏ ꯂꯩꯔꯤꯕ ꯐꯠꯇꯕ ꯃꯤꯁꯤꯡ, ꯑꯐꯕ ꯃꯤꯁꯤꯡ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒ ꯇꯣꯠꯅ ꯇꯤꯟꯅꯅ ꯆꯥꯟꯅꯅ ꯂꯩꯕ ꯉꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯕ, ꯌꯦꯡꯅꯕꯕꯨ ꯅꯨꯡꯁꯤꯕ ꯂꯩꯔꯤꯕ ꯒꯨꯟ ꯑꯁꯤ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯉꯝꯒꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯤꯉꯩꯗꯤ ꯑꯩꯈꯣꯏꯅ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯚꯔꯁ 19ꯗ ꯍꯥꯏ,
aduna nungsiraba isinausing nakhoi nasamakta laman khumganu abandon not yourself nang nasamangna laman khumganu adugi mata asawbagi mafam piu asawbada ishorgi asawbada mafam piu haibni asumna ikhre ishora laman khumbase aigni aina mina phattaba torokpa adugi dama aina mongoida phattaba pigni haina ishorna hai aduna phattababu afabana khudum chalu aduna be not overcome of evil phatabna nakhoi bu khudum sablanganu adubu phatababu apabna khudum chalu habsni aduna ekhoi da laigadabu gun haise moro ebna sini mina phana phataba ingon tawragasu aikhoina afabana laman khumba habse aikhoina yamna darkar lai sinawsing masina triba makhaidi aikhoina ishorogi dama prabhu jisu krista gi tung inba aikhoina kristan ama habse aikhoina kaidonungda oithoktabani aduna prabhu jisu krishna jo ma ki punsida asiguma niti niyom ase mahana loina tawribani aduga aikhoisu ma ki matung inba mishing ama oina aikhoina masi tawba habse aikhoina yamna darkar lei habse aikhoina matam khudingda kawgumsi verse aduga 20 aikhoina verse 20 jema aikhoina yengse therefore if thine enemy hunger feed him nakhoi yangnabana verse 20 je khoi kanthome akhoi verse 20 da therefore if thine enemy hunger nangi yengnabasingna lamlagadi feed him ma ko pijabu if he trust mana korana to give him drink mangonda sing thaknaba piu in so doing thou shalt heap coals of fire on his head ma ki matak maitan asakpa arabadu ma ki makokta thambaga managani habani do verse 21 the be not of overcome of evil but overcome evil with good phatabu apapana khudum chalu habse masida piri isnausing aduna habidi aikhoina prithibida laiba mising phataba aikhoigi phataba tawrakadaba mising ase karamna laman khumgani haiba matanda makhoibu joy tawgadabase nungsibana joy tawgadamni nungsibigi mamanda lepangamba kanasu leite aikhoina yengna mina aikhoina phataba tawrakpa tarasu aikhoina haire aingonda phataba tawriba mi aduda afaba tawbiba mateng phangba matamda mahaki thamoido honghanba ngamgani masi prabhuna aikhoida pibiba afaba phatabu khudum chaningai dama khulai amani habse aikhoina kawgumsi maroina Stephen harasu Stephen ju mahapu atpa misingi dama pathna tobi prabhu jisu krista ju mahapu hatpa aduna mabukta tana thinba mamaide tinna season ba maki phuri sagai ba makokta tikhangi luhub happa mahapu karem kathaina ba missing adugi dama mahana ipa ishora pathna tawi ipa makhoina tawribje khangdaduna tawribni makhoi bu ngakpiu hai aduna aikoi ju ngakpi haiba gun abse aikhoina leigidabni snawsing kristan ama oirakati hariba gun asi leiba yam darkar lai hoji tangpanda aikhoina kristan meyam leiba tarasu manipura akoida kristan meyam leiba tarasu aikhoigi marakta chingmi tamigi marakta khanariba ungnariba khudingmase kaino masigi kristan ama oiba mi amana masigi yengnaba nungsiu haiba gun ase leitabagini aduna aikhoidi yengnababu kanaguma kharadi chinda mamingtegi kristan oiba yengnaba nungsibadi hairunu mahaki pominaba masin manausingbu nungsiba ngamdaba kristan kyamarum lai masi khudingmate thadokadabni adu itarati akoina nungsi chanana leiba ngamgani haibasini tabibu khudingda ishona bor pibo isnu sagada leiba ipa yam thagasare akoina yengnababu karam nungsigani haibasi manama kaitang tamkhre tamkhraba sumje akoina induna satpanga manbiu prabhu jisu gi mingda kuramjari amen